All Tribal Students Union Manipur at Sumna Chatharamba Economic Blockade Handokre Adubu Hill Areas Committee ki members singda the Manipur Hill Areas Autonomous District Councils Bill 2021 Manipur Assembly da puthoknaba taksin ki Laingaka Lisingani Kunma Thoigi November Kunmanga da Kujek Pinakiba Memorandum of Understanding adu Tabakta on Toknabasu Amukahana Ningsinki Mayamna Tengnariba Chaiting Asi Yenglaga Haujiki Oina Economic Blockade Handokle Adubu Atopa Makalgi Democratic Oiba Kongjang Singdi Makata na Changsin Kigani Hairi Special Commando Unit Kawai Soge Kangbu Amanangarang Numidang Wairam Pung Taru Kare Helakpa Matamda Imphal ki Thong Nambon Bidagi Kuki National Liberation Army KNLA gi miyoi ama phare Tarataruk Subasam Rifles na pirpa pau amagi likhun thiduna phakhiba miyoi adugi maming Henda Vida Kawi Chehi Kunthraga Mangaron Sure Churchanpur District ki Torbung dagi Lunkham gi machanupani hari Mahak Angam Khogin Kipgen amadi Tinthang Haukip kawa miyoi ani asigi makhada thabak tauba miyoi ni hari Makhata ba thabak kidamak Mahak City Police ta sinakre Arambam Nanau Misi da Chowna Chenabani Haiba SI Jitendro na Tharakiba bail Imphal West ki Chief Judicial Magistrate na Amukasu Kakre Jitendro na Haukiba Jun Kuntra dasu bail pipi na Tharakiba prayer ama Yakidaba Laikre CFSL Kolkata dagi Pirakiba postmortem gi report amana Arambam Nanau acid thakpadagi sibani haiba khangba yaba khudam amata phangdri haina court na observe tawruduna SI Jitendro gi bail plea adu yakidabani Tha ahum tattuna lairuraba irangi yot ki thong amuk chatpa yahan khre me anida tatkiba taubum amadi awang khul taubum gi markta leiba irang turel gi mathakta sab thong adu nauna semjinduna taubum village authority gi attorney chairman Tangamang Kamaina Asutosh Mishra General Manager National Highway Infrastructure Development Corporation Limited Romai Naga Students Organization Manipur gi President Daichaupo Gangmai amadi atai CSO luchingba singaloinana sangaki Haujik maki oina thong asida light vehicle natana achauba arumba gari singdi charhan khiroi hairi Anti-national, anti-state, anti-social amadi communal oiba social media platform sing haibadi Facebook, WhatsApp amadi atai chat group sing laingak na akan mamiyeng changlakadauri hairiba social media group sing aduda laingaki officer yauna government official sing member oire haibagi pau phangbaga loinana hairiba laingaki officer sing asi lagliba August 12 gi numidang wairam pung taruk phawgi manungda haibadi pung nipunipan gi manungda masana group sing adudagi tokcharakadabani haina home department na akanba yathang tauthakre Kangpokpi district su lainga ki loisang sing yauna mafam kayada India ge firal season aduna har ghar tiranga campaign changsin ba haukre ngarang district asigi deputy commissioner gi office complex ta officer amadi staff ke ana saru yaduna sit sengbagi thabak chathaki zonal education officer na district asigi mafam kayada slogan iba changdamnaba pangthoki ngasi district administration Kangpokpi na Kangpokpi forest division ga khutsam naduna Kaubru chingdonda machu ahum gi firal chikhetkani hairi